ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯆꯦꯁꯝ ꯅꯋꯥꯖꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯔꯕꯤ ꯐꯤꯂꯝ ꯀꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯕꯥꯊꯇꯕꯇ ꯁꯤꯔꯒ ꯂꯩꯔꯝꯈꯤꯕ ꯑꯗꯨꯃꯥꯏꯅ ꯕꯦꯡꯀꯣꯛꯇ ꯀꯣꯏꯕ ꯆꯠꯈꯤꯕ ꯂꯈꯅꯧꯗꯒꯤ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯕꯥꯊꯇꯕꯇ ꯁꯤꯔꯒ ꯂꯩꯔꯝꯕꯒꯤ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯕ ꯃꯇꯝꯗ ꯋꯥꯔꯤ ꯑꯁꯤꯒ ꯆꯥꯟꯅꯗꯕ ꯚꯤꯗꯤꯑꯣ ꯈꯔ ꯃꯔꯛꯇ ꯍꯥꯞꯄꯛꯀꯅꯤ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯡ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯕꯥꯊꯇꯕꯇ ꯁꯤꯔꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯁꯤꯁꯤ ꯊꯣꯛꯈꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ 2025ꯀꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 9ꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 3:30 ꯇꯥꯔꯝꯃꯤ꯫ ꯊꯥꯏꯂꯦꯟꯗꯒꯤ ꯄꯇꯥꯌꯥꯗ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯒꯤ ꯔꯨꯝ ꯅꯝꯕꯔ 1816ꯀꯤ ꯃꯅꯨꯡꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯕꯥꯊꯔꯨꯝꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯊꯣꯡꯁꯦ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯕꯥꯊꯇꯕ ꯃꯅꯨꯡꯁꯤꯗ ꯇꯥꯎꯔꯒ ꯂꯩꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯁꯤ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯊꯨꯅ ꯍꯣꯇꯦꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡꯗ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯃꯗ ꯅꯨꯄꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁꯁꯨ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯈꯜꯗ ꯋꯥꯍꯪ ꯑꯃ ꯊꯣꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯔꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ? ꯃꯤꯁꯤ ꯑꯁꯤ ꯌꯨ ꯉꯥꯎꯃꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯏꯕꯗꯒꯤ ꯕꯥꯊꯇꯕꯇ ꯏꯔꯥꯛꯅꯔꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯅꯨꯡꯉꯥꯏꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯍꯥꯠꯄ ꯑꯣꯏꯔꯤꯔꯥ? ꯑꯁꯣꯝꯗꯅ ꯁꯤꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯦꯃꯤꯂꯤꯅ ꯃꯆꯥꯅꯨꯄꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 14ꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯃꯗꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯀꯔ ꯁꯪꯀ꯭ꯔꯥꯟꯇꯤ ꯍꯥꯏꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯜꯂꯨꯔꯤꯕ ꯑꯁꯤꯒꯤ ꯇꯥꯏꯑꯣꯟꯅꯅ ꯃꯆꯥꯅꯨꯄꯤ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯅ ꯍꯜꯂꯛꯑꯔꯣꯏ ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯈꯪꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯁꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯐꯦꯃꯤꯂꯤ ꯑꯁꯤꯗꯤ ꯃꯣꯏꯒꯤ ꯀꯣꯛꯊꯛꯇ ꯑꯆꯧꯕ ꯅꯨꯡꯗꯨꯝ ꯑꯃꯅ ꯅꯟꯊꯔꯛꯄꯒꯨꯝ ꯊꯣꯛꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯊꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯧꯔꯝꯃꯤ꯫ ꯔꯨꯝ ꯃꯅꯨꯡ ꯑꯁꯤ ꯊꯤꯕ ꯍꯨꯝꯕ ꯇꯧꯔꯒ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯑꯦꯚꯤꯗꯦꯟꯁ ꯂꯧꯈꯠꯂꯝꯃꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ 2017 ꯆꯍꯤ ꯑꯁꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇꯒꯤ ꯍꯧꯔꯛꯀꯗꯣꯏꯅꯤ꯫ ꯕꯤꯍꯥꯔꯒꯤ ꯄꯠꯅꯥ ꯁꯍꯔꯗ ꯂꯩꯕ ꯑꯦꯝꯁ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯁꯤꯗ ꯑꯦꯀꯥꯎꯟꯇꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯗ ꯄ꯭ꯔꯤꯌꯥꯡꯀꯥ ꯁꯔꯃ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥ ꯁꯔꯃ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯍꯧꯔꯕꯤ ꯌꯥꯝꯅ ꯏꯟꯇꯦꯂꯤꯖꯦꯟꯠ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛ ꯕꯤꯖꯤꯅꯦꯁ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯐꯥꯏꯅꯥꯟꯁ ꯍꯥꯏꯕ ꯁꯕꯖꯦꯛꯁꯤꯗ ꯃꯥꯁꯇꯔ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯔꯒ ꯂꯩꯔꯤꯕ ꯊꯕꯛꯁꯤꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯁꯤꯜꯂꯝꯃꯒ ꯄꯠꯅꯥꯗ ꯂꯩꯕ ꯃꯥꯒꯤ ꯃꯌꯨꯝꯁꯤꯗ ꯍꯜꯂꯛꯀꯅꯤ, ꯑꯗꯨꯒ ꯂꯈꯅꯧꯗ ꯂꯩꯕ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯗ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯇꯥꯡꯗ ꯍꯪꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯁꯠꯇꯅꯥꯔꯥꯌꯟ ꯂꯈꯅꯧꯒꯤ ꯁꯟꯖय ꯒꯥꯟꯙꯤ ꯄꯣꯁꯠ ꯒ꯭ꯔꯦꯖꯨꯋꯦꯠ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯇꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯈꯅꯧꯒꯤ ꯕ꯭ꯔꯤꯟꯗꯥꯕꯟ ꯌꯣꯖꯅꯥ ꯁꯦꯛꯇꯔ 16Bꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ 3 ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯄꯨꯁꯄꯥ, ꯄ꯭ꯔꯤꯌꯥꯡꯀꯥ, ꯁꯟꯙ꯭ꯌꯥ ꯑꯃꯗꯤ ꯕꯤꯀꯥꯁ ꯁꯔꯃꯅꯤ꯫ ꯃꯄꯥ ꯁꯠꯌꯅꯥꯔꯥꯌꯟꯅ ꯃꯆꯥꯅꯨꯄꯤ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜꯁꯦ ꯎꯔꯒ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯔꯝꯃꯤ꯫ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯃꯃꯥꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ, ꯌꯨꯝ ꯀꯩ ꯂꯨꯅ ꯅꯥꯟꯅ ꯊꯝꯕ꯫ ꯃꯍꯥꯛꯀꯤ ꯚꯦꯂꯨꯕꯨ ꯐꯖꯅ ꯈꯪꯕꯤꯕ ꯃꯤꯑꯣꯏ ꯑꯃꯒ ꯂꯨꯍꯣꯡꯗꯨꯅ ꯏꯪ ꯆꯤꯛꯄ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯁꯔꯖꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯃꯁꯥꯒꯤ ꯆꯍꯤ 39 ꯁꯨꯔꯕ ꯑꯥꯁꯤꯁ ꯁ꯭ꯔꯤꯋꯥꯁꯇꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯁꯦꯅꯤꯌꯔ ꯔꯦꯖꯤꯗꯦꯟꯠ ꯗꯣꯛꯇꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯂꯈꯅꯧꯒꯤ ꯑꯦꯜꯗꯤꯀꯣ ꯁꯧꯚꯥꯒ꯭ꯌꯝ ꯁꯦꯛꯇꯔ 9 ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯔꯥꯙꯥ ꯃꯣꯍꯟ ꯁ꯭ꯔꯤꯋꯥꯁꯇꯕ ꯁ꯭ꯇꯦꯠ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯔꯤꯇꯥꯌꯔ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯅꯤ꯫ ꯑꯥꯁꯤꯁꯀꯤ ꯃꯌꯥꯝꯕ ꯑꯃ ꯂꯩ꯫ ꯃꯍꯥꯛꯅ ꯑꯥꯁꯤꯁꯄꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯑꯃꯗꯤ ꯄꯠꯅꯥꯗꯁꯨ ꯍꯦꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯥꯁꯤꯁꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯖꯕ ꯃꯁꯥꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯩꯖꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯄꯥꯔꯇꯤꯒꯨꯝꯕ ꯇꯧꯗꯨꯅ ꯍꯦꯛ ꯅꯨꯡꯉꯥꯏꯊꯣꯛꯄꯁꯨ ꯇꯧꯏ꯫ ꯄ꯭ꯔꯤꯌꯥꯡꯀꯥ ꯁꯔꯃ ꯑꯃꯗꯤ ꯑꯥꯁꯤꯁ ꯁ꯭ꯔꯤꯋꯥꯁꯇꯕ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯁꯤ
hospitalgi corridor da oirami matam asida makoi ani icham chamna thabakki report amagi matangda wari tawrami wari asida Priyanka na bill amagi matangda hanglami Ashish na mateng tawrami masigi matung Ashish na magi thabakki matangda hanglami sumai tawdana makoi ani nungtigi thabakki matangda wari watai tawba hospitalgi cafeteria da coffee punna thakminaduna awa nungai wari share tawnarami matam khara leiraga phone number pinaduna makoi gi oiba manglangi matangda wari watai tawba hawrami tha kharagi matungda makoi anigi marakta nungsigi ihul ama horoklami Priyanka na khalami Ashish na mawo fazana gyan tabire somdasu Ashish na Priyanka bu magi punsigi khongloi oibada matik chare haina khalami haurakpada imung anidagi yaningdaba khara leijaragashu 2017 gi December da Priyanka amadi Ashish lohonglami Priyanka gi mapa Satanarayan na mayanupa Ashish sahi yambagi khaluraga magi thamoida kitang nungnangba faurami aduga Ashish ki mapa Radha Mohan na magi mamausi paisa paiba imungdagi pamlami adubu imung anigi wakhalonbu Priyanka amadi Ashish ki nungsi marina kudum chanduna Patna da hospital gi kolik mayam yahonduna wedding ceremony pangthoklami lohonglaba matungda Priyanka mana tawramba thabak to toktuna LD ko sawagi hamda leiba Ashish ki family gi apartment sida leirami Ashish suma gi thabak Patna dagi Uttar Pradesh ki Orai da leiba Government Medical College ta surgery gi assistant professor oina thabak tawrami ayuktana class lorami aduga nungden gi matamdana surgery pangthoklami lohonglaba matung sahi ani mukti haibadi 2018 dagina 2020 fawbadi yamna nungaina leirami matai manau ani Manali Hyderabad yauraga punna mafam taret nipan lohonglaba matungda vacation ju chatlure Priyanka su mapureba Ashish tagi hidak langthak ki matangda sum hangthiba tawbadagi masu knowledge khara leiba hawraklami Ashish na magi nupibu best life partner amani haidana magi colleague singda wari liduna thagatlami 2021 gi February marida matai manau anigi machanupa ama fangjaduna amukka hena nungaiba haibadu oirami machagi maming Priyan Srivastava haina kaurami machanupa asi fangjaraba matung tha khara leibaga Ashish ta ahungba khara lakpa hawrami Orai Medical College ta magi mathau chinba hengalaklami satra singa matam sangna loina batarami emergency surgery kaya ama tobu tarami masidagi su hendoktuna magi thabak tominaba miyoi singa pullaga enjoy tobusu toina chatlami aduga numidang thengla fawba leirami Priyanka na magi mapuroi bana tumina phone da wari tobudo khanglami room gi mapanda thoktuna wari towuraga call history delete tobusu thengnarami nongmadi lotlaga thamba folder amada nupi ama magi nupagi phone dagi urami adubu Ashish na maga thabak tominaba kalikni kanasu nate haidana wa leithoklami adubu Priyanka gi chingnabadi tapna hengalaklami phone da wari tawrikanda kanagano wari tawrido haina hek hangurasu Ashish na kaisu natabada overreact tawganu maruk mapanga wari tawrini haina hekta khumlami Priyanka mahakki nauna fangjariba machagi khallaga patient leiba tamlami aduga magi focus ti machada oina pirami adubu magi nupagi honglakliba mawong matawsina magi thamoibudi leita halamde 2021 dagi matai manau anigi marakta argument macha di tawnaba hawrami adubu amuk hekta kauthoknarami adubu tapna thamoibu kaihanba yaba wahi wata hainarakpa hawraklami Ashish na Priyanka da aina tawriba thabakse nangna kaisu gyan tagadaba nate hairami 2022 da matai manau anigi khatna chainaba se yamna serious oiraklami Priyanka na mapuroibada athengba ahingda kanaga wari tawrino natragana thengna hal isi kaigano hangubada Ashish na ahanbadadi khubakna kunamna thaduna phuba chaiba hawrami Priyanka na yamna ingna tapna mamangda makoi anina hinglamba punsi mahingduda hanjanduna hingsi hairami adubu Ashish ki behavior na amuk hena wa chautok hanba haibadu oirami mahakna Priyanka da oina nangna ohiliba ngaktani haina tainarami 2022 gi September da Ashish na magi kalik nupi amaga Dudwa National Park ta koiba chatluba asidagi matai manau anigi marakta achauba irang ama thoklami mahakna chatluriba asi khanghandanaba khara semdok sadok tawraga hotel book tawnaba Priyanka gi Aadhaar card asi sinarami mafamduda
nupi asiga numit nini laiminarami aduga moigi oiba future gi matangda wari tawrami amadi aronba plan kaya amasu tawrami adubu Ashish ki aronba lichat asi Priyanka na mahak koiruraga halaklaba matungda farami mahana mapuroibagi firol thupchin ba tawrikanda magi bag tagi hotel booking tawbagi receipt ado fanglami che asi urubadagi Priyanka gi thamoi machet tana kairami bag macha ama yamna thuna pack tawduna macha puduna mapamda halaklami masigi matung mahakna mapa Satyanarayan da mangonda fuba ikai khumnabidaba amadi tha kayadagi mapuroibana aronba lichat kaya ama chatpagi matangda wari lirami Lucknow gi Pichai police station da chatuna mapuroiba Ashish ki mathakta physical amadi psychological abuse tawbi haiduna FIR ama palami police ta 2021 da macha poklaba matungda thokiwa thodok kaya gi wari liduna tahalami amadi masagi mayumda laibada safe oibagi feelings amata leitre hairami Ashish na amuk Priyanka gi mayokta counter case ama tawroklami case asida Priyanka na mangondagi namfuda paisa lauthoknaba hotnai haibagi maral sirami adumoinamak 2022 gi October da Ashish ki mapa Priyanka gi parents ki mayumda laklami Satyanarayan ga punna pung kaya faminarami mangonda haizirami amuk hanna macha Ashish pu sumaina tawhalaroi haidana wasaklami aduga macha mamau anigi mari kaidanaba tawsi haiduna wari sarami imung anigi marakta yasinaba ama puraklami Ashish na Priyanka da amuk hanna furaroi haina wasaklami amadi matu machabu nungsina thamani hairami Priyanka amuk hanna LD ko Sobagyam gi apartment da halaklami adubu mapuroibada lairamba maki thazabadi loinamak mangkhirami matai manaw gi khatnaba hojik su leplamde amadi makoi ani gi khatnaba Ashish ki anauba wasak amamga loinaraga loisilami adubu Priyanka macha gi khallaga yum masida lairami Ashish ki love affair se leptabana maram oiraga magi makokta fangliba chainadi nongmagi sum henjalaklami hojiksu Ashish oraida nupiga unaba amadi lona message thanabasu leplamde Priyanka na mapuroibagi phone matam chadana lakpado urami adubu amuk hanguraga hena khatna chainaba thokadra haibagi akiba leibana tuminna adum laishalami 2023 October da Priyanka gi punchi khongsat sida hena thauna piduna support tawbiramba mahaki mama su taibangpan thadoktuna chatkirami mama laikidaba asida Priyanka gi thamoi machetana amuk kairami mapamda matam kuina lerami mamagi potchai sing mafam chana thami aduga magi roomda mathanta tuminna famduna kapcharami Ashish machanupa unaba sanaba hapta khudingi Priyanka gi family gi yumda laklami Priyanka na machanupi Sandhya da Ashish 2001 dagi atopa nupiga affairs lairakpase toktabanina magi punsi kari oigani tammangamde haina wari lirami Ashish na Lucknow dagi arapa mafam singda nupiga thengnanaba tawba message thanaba hojik su mahakna adum khangi numit kayani ahing tumdana Priyanka divorce launabagi wakhal tawrami adubu mahaki pikliba macha Priyans mapagi darkar lai habase khantharubada divorce ki wafam hogdokpa ngamlamde mama leitraba matung 2023 gi November dagi 2024 gi November thagi maraksida matai manaw anigi conflict si fibam yamna lusalaklami Ashish na Priyanka da mama laikidabagi nuaitaba tama kauro amuk mayumda halao hairami adubu Priyanka magi parents ki yumda lakpa matamda kuina lairami 2024 gi December da Ashish na magi tactics ta ahungba ama puraklami matai manaw anigi lainariba nuainadaba adu taisanaba amadi mama laikidabagi nuaitaba adu kauthoknaba mahakna Thailand gi Pattaya da koiba chatnabagi plan ama tawrami machanupa Priyans yauna makoi ahum gi ticket Lucknow dagi Bangkok aduga Bangkok to Pattaya gi book tawrami Pattaya gi luxurious hotel amada room number 1816 book tawrami mahaki colleague singda trip asi romantic trip amani haina hairami adubu matung tarakpada investigation tawa matamda Ashish na trip asi fazana pre plan tawraduna Priyanka bu hatnaba purakhibani haiba khanglami Ashish na mafam asi khanbagi maramdi India dagi su lappe aduga magi plan asi pangthokpada kanana su uraroi haibagini masigi su mathakta tourist mayam ama lakfamni hotel kaya amasu lei Ashish na khalami kayumba mana mihat asi Pattaya da pangthoklagadi investigation su manung hanjanna kaisu tawroi haidana sarjan ama oina
mahaki khangjaba knowledge sinaraga poison tawraga siba manabagi plan ama semami. Priyanka masa khanghandana magi thaknaba juice ta yamna hanthaba poison gi doses khara yanchinduna magi haksang sonthanaba tawrami. Masigi matungda room manungda laiba bathtub sida soibadagi iraknaduna sibagi maung manaba semami. Ashish na tawriba mayamse Priyanka bu magi punsi lambidagi lauthok khinabani amadi nupi atopaga maning tamna affairs leinabani. Mamangda divorce tawnaba wakal khalami adubu college tam haki mingchat solakani khanbadagi divorce ki wafam nakanda thamkhirami. Trip asina Priyanka bu hatnabagi solution ama oirami. Priyanka na Thailand da koibagi idea se kina yarakhibani. Flight ta tongdrikanda Priyanka na mapada January ki date 14 da halakani aduga journey asigi wari lige hainasu hairami. 2025 ki January ki tang mari da makhoi ahum Bangkok ta laklami mafam sidagi car da Pattaya da chatlami aduga makhoi na booking tawkhiba hotel sida nungden gi pung ani da yaurami. Room number 1816 se yamna chawba amadi achawba bathtub amasu lairami. Ahanba numit sidi tourist spot kaya amada chatlami. Thai gi atamba food kaya taste tawrami. Priyanshu magi sana potsinga sana duna lairami. Ashish na Priyanka bu yamna nungsiba saduna makut ka samduna machagi mamangdu tawrami adubu Priyanka na di kaygumba khara masada faurami. Ashish ki phone su lakpa lepte 2025 ki January ki tang manga numit sida moina lairiba hotel dagi yamna laptaba mafam amada koiba chatlami. Priyanka masa mathanta enjoy tawnaba free oithoknaba hotnai adubu mayam se loiselakba matungda Sandhya da call tawduna magi journey si mangonda kaya comfortable oidabagi wari tawrami. Masigi matung January ki tang taruk numit se laklami. Numit asigi lunch ta Priyanka Ashish ka punna juice thaklami adubu juice ki mahau sida hainada ama faurami. Pung kharagi matungdagi Priyanka vomit tawba horoklami aduga ahing chuppa marakta adum vomit tawruga lairami. Masa ado chok thabe hanmanmadagi lepa phawba ngamlamde. Priyanka na hojik oiriba piyam se tahanba haibase Ashish ki plan gi ahanba step ni. Mahaki juice ta Ashish na yamdana sedative khara hapkhibani. Priyanka gi masabu chok thanabagi damak numit simakta da Lucknow gi magi family da Ashish na 36 second sangba video ama thakirami. Video asida Priyanka na machanupa Priyanspu massage tawbirami aduga machanupa da yamna nungaitana ngasigi sangsar sida nungsibabu karigidamak miraibano haibagi matangda wari liri. Magi marol dusu fazana sengbo oide. Video asi Priyanka gi mapa Satyanarayana ubada machanupi sibu kaidawra no haina khalami. Magi si wabana tawribasu oiramgani haina khalami. Priyanka sigadaba nongma watlikan haibadi 2025 ki January ki tang 3 numit sida makoi ahuma hotel asida sinba party amada saruk yarami. Ashish na Priyanka bu yu khara thakhalami adubu Priyanka masado yamna nungairamde amadi amuk vomit tawrami. Makoi ahuma khara thengna numidangda hotel da halaklami. Priyans timagi phamung masado da tumkhirami. Ashish kayumba khara lauruge hairaga mapanda thokhirami. Priyanka mathanta room da laihorami. Priyanka tumnaba hotnarami adubu masa adu chok thabane hanmanmadagi tumthaba yaramde. January ki tang 9 2025 ki ayuk ki pung 3:30 muk tabada Ashish na Priyanka gi mapa Satyanarayan da call tawduna Priyanka irujaringaida bathtub ta iraknaduna siraga lairami haina pau tamlami. Mahakna makhata na matam sida madi room da laite. Machanupa Priyans chak lamakpadagi juice lawba thokloi hairami. Matam sida Priyanka bathroom da laihobani. Mana halakla fawba Priyanka holaktabaduda mana chingnaduna thong adu thupairaga hangdoklubada bathtub ta tawrga lairambani hairami. Hotel asigi staff singi mateng lauduna mahakpu Pattaya International Hospital da pukhatlami adubu doctor na mahakpu iraknabana maram oiraga cardiopulmonary failure oiraga siri haina lauthoklami. Adubu Satyanarayan na Ashish ki wafam adu thajaramde maramdi Priyanka isingbu yamna kiba miyoi amani ahingda ma kaisu irujaroi khalami. Aduga masunupa Priyans juice ka hena thaktaba miyoi amani aduga mahakti sangomne hena pamna thakpani haina su khalami. Kudakta Ashish ki mapa Radha Mohan da thaudoksi ki matangda wari tawnaba call tawrami adubu Radha Mohan na hairiba trip asigi expenditure mahakna puthokpa amadi Priyanka na siribasi accident amani haiduna hairaklammi.
January ki tang mapanda Radha Mohan amadi Asis ki mayambaga punna patayada laklami aduga Priyanka gi asiba haksang ki postmortem tongnaba sillanglami adubu January ki tang tara 2025 ta Asis amadi Priyans puraga Lucknow da halaklami Priyanka ki asiba haksang mafamdu da thamlami mogi procedure mayam loisalaga India da tharakadabani patayagi police na Priyanka ki asiba haksang January ki tang mapanda postmortem tawrami report asida respiratory failure na maram oiraga sibani haina palami adubu Satyanarayan na anishiba postmortem ama India da tobina ba hairami January ki tang 13 2025 ta Satyanarayan Lucknow ki PGI police station da chatlami aduga Priyanka amadi Asis matai manaw ani gi marakta 2021 dagi hawrakhiba khana chainaba 2022 da Asis ki mathakta pankhiba FIR mayam sigi matangda wari lidu ta halami masigi su mathakta Asis ki mathakta machanupi Priyanka misigi matangda FIR ama palami January 14 da Priyanka gi asiba hakchang Lucknow gi airport te yoroklami aduga police na magi asiba hakchang puduna laklami January ki tang taraga mangada Satyanarayan Eastern DCP Sasang Singha punna pung kaya famin na duna mahaki chingnaba Kudimak wari liduna tahalami King George Medical University da anishiba postmortem tawnabagi order ama pirami 2025 ki January ki tang taraga tarukta anishiba postmortem pangthoklami Sidrikan mamangda injury mapal leiba thengnarami karima posak amana kanna yeikhibagi laibakta dakfum nairami Sidrikan mamangda kanna muknarambagi pambomdasu dakfum nairami masigisu mathakta hakchanggi maning thangba sarukta amadi khongdasu asokpa kaya ama lairami toxicology tawnaba Priyanka gi lang preserve tawrga thamlami leiriba dakfum mayam sina Priyanka chumna irak aduna siba natte violent oiba struggle ama tawrga sibani haibase confirm tawrami adubu Asis na hairiba dakfum mayam se mamangi trip amadagi soklakpani haina hairami aduga hotel da tawba party da Priyanka yamna yu thakhi haina hairami police na Asis pu pung kaya ama wahang tawrami thokriba thodoksigi matangda in details ki statement lawrami aduga magi phone su check tawrami magi phone dagi police na Asis 2021 dagi affairs lai haibagi proof fanglami hotel gi staff na su mateng pangbinaba hairak trikan mamangda launabagi khonjel tai haina police na hairami 2025 ki January 17 da police forensic expert ka Priyanka gi asokpa dakpham mayam sigi matangda wa khanarami makoina asokpa mayam se anobani thaina gi natte hairami 2022 gi Asis ki mathakta pankhiba FIR amuk hanna in details ta review tawrami Pichai police station ga su wari tawrami 2021 dagi hawrakhiba matai manaw anigi conflicts ki matangda Sandhya amadi Vikas ta wari tawrami police na Asis pu police custody da numit kayani thamami asomdana mahaki mapa Radha Mohan na masabu defend tawnaba lawyer ama neklami Satyanarayan na Ministry of External Affairs ki nodal officer ga paw faunarami aduga Thai police ka wari tawbada mateng pangbiu haizarami 2025 ki January 19 da police na Asis ki phone fazana check tawrami matam sida Thailand da koiraga leirikanda Asis amadi nupi amaga numit khudingi paw faunai haiba khanglami January 20 da anobu report amagi matung inna Priyanka gi asokpa dakfam tubadagi sokpa natte hairami masigi su mathakta Asis na medical purpose ta sinaba aduga manaba mild sedative kharasu Priyanka gi idagi fangi haina report amasu laklami 2025 ki 22 January da Orai Medical College ki Asis ki colleague singda police na wari tawrami matam sida makoina Asis machanupa ama fangjara matungda luhongbasi achauba potlum amani haina makoida wari tawi haiduna police ta hairami January 25 ta police na Patayagi hotel da contact tawraga CCTV footage pek naba hairami adubu Thai authority na CCTV footage asigi part khara delete tawkhre haiklami masigi matung Indian police na pressure piba haurami 2025 ki February da police na investigation tawbasi amuk hena kansalami January gi tang mari dagi Nepan fawbagi Asis ki call details record lautoklami trip satrikan mamangda Asis nupi asiga paw faunai haibasu khanglami 2025 February gi tang tarada police na Asis ki mapa
Radha Mohanbu mamangda Ashish ki mathakta taukiba FIR adugi matangda Satyanarayan ga wari saduna loisankibagi matangda wahang tawrami matamsida Radha Mohanna Ashish ki mathakta complaint tawraki haibasi kupsanaba hotnarami February tang targa mangada Satyanarayan na media da interview pirami matamsida second kuntraga taruk sangba mamangda mangona tharakiba video si Priyanka bumagi nupana mentally oddly haibagi proof ni haina miyamdo ulami 2025 ki March ta Pattaya dagi official report ama laklami report asida Priyanka respiratory failure oiraga sibani palami adubu karina maram oiraga respiratory failure oirino haibadi palamde 2025 ki April ki tang kun numitsida police na 2022 da Ashish na trip ama nupi amaga chatkibado review tawrami matamsida police na Priyanka gi ID hotel book taunaba sinnai haibagi proof su fanglami 2025 ki May da Ashish temporary bail fanglami adabu police na mahakpu nungtigi yang senduna lerami 2025 ki August police na India government dagi Pattaya chatlaga room number 1816 ki CCTV footage lawrunaba amadi atopa evidence collect tawrunaba gi permission nirami August 27 da sarkar dagi ayaba fangduna team ama Thailand da chatami police na Ashish ka mari lainai hairiba nupi ase farami mahakna Ashish ka affairs lai haibadi arami adubu crime sigi matangdadi kaimta khangdi haina hairami hauzik case asi investigation tawduna lairi Ashish bail da lai makha taba kari anoba paw lakani haiba ngamde case asi sumaina tawraga lamakhangda loisankhibasu yai asiba mita mangjai tolida ko nupi oibagi punsi divorce loba yarabani adubu pikliba machagi khalaga divorce tawdana awa maicha kaya khangduna lakiba Priyanka amuk magi mapuroibana hati khe tabada yamna nungaite masini mayam ngasi agi wari asi targa mayam gi oiba wakal lonchu thambiramu ngasi gi matang asidlo silage thank you everyone